December tha manungda IDP sing mayumda hanjin handrabadi Akanba Khongjang Lakkani IDP sing. State asida pokpata ngairiba angang sibagi sang nemlibasi asa worker singi honajamani puja ilangbam. Raja Sabha dasu Manipur GST bin pass tawkhre. Opposition na Manipur gi matangda awaba nungnangba phongdokliba asidi miyamda sanaba dramani Finance Minister. Mikok thibada sana mahi lining sakhang binaba MP sana jaubana Raja Sabha da pukhatkre. Thauban Babu Bazar da ahal lama Thomlmbagi Wahouda koisaunaraba praja singna irang haurakre. Hairiba thaudok asi ngarang numidang thokibani. Hurankiba natraga tahauba mobile sing block tauba ngamba app hapnaba khangankre. Ngaihaki mamangda Khongjom Police Station Outpost mamangda Maruti Swift car ama masa matomda accident thokle. Laibak phabadagi asokapandi haudre hairi. Myanmar dagi Manipur amasung Barak Turen phauduna purakpa lupa karor 12 henbagi heroin phare. State amasung union laingakna langi waroisin puraktrabasu sanabungdadi maitai amadi Kuki gi sanaroisingna laibaki mingsat purakminakre. Unsa khujindana naha oina adumak tagat tekna leiba yaba anti-aging compound scientist singna phangkhre. Surachandpurdagi pu Mangniyo Kipzen kauba PDF lanmi oiba Kuki ama Juntana Tamu Township ta Hatkhre.